Kotuna National Highway animakta sathariba economic blockade maram oiraga Dimapurdagi Imphal tamna sanglakiba tongan mal puba tata truck chani hena Senapati district manung chanba lairo amadi maramgi area da panduna laire mafam aduda panduna lairiba gari driver amana phongdorakibagi matung innade gari sing adu tha sigi taraga nifandagi panduna lairakibane mafam aduda hujik fawba gari sing panduna laibana maram oiraga driver sing awaba kaya mayoknare Driver singi maraktagi anaba yauksin laglay maram aduna laingaki maikaidagi athuba matamgi manungda panduna lairiba driver sing asi matik saba security tharaktuna lauthokpiyu maduna trabadi driver sing starring paidagi khongjin sengsilagani hairakle gai ko je Dimapur dage tangtra impan dage laijarakpane lairau sida senati mathak o hairi sida hoy ado nonging ge farak ta aba saba thongba mama to farak ta aduga senati ge haiba policing ju so outpost na so sida lai ar wina so ta thokpagi awa ba su laire senapati outpost ta thokpi se ngarang lang ngasi ro ma nahan dage tan bne moi de hawisi outpost mana ta gari khambi ba khamdra gari khambe ya de na tan thore ai chu mathak ta thogot laga laire ado khambe aro adu di tholak pholak pe phangak nabanga moi hai police na so ado sakar aita ge kari leike hai bi khanging do hawisi lairau da pulaga leibi se gari masing kyamu go jira gari masing tani muk sure tani ki dage hai ge moina laibi aro na tan thorak padage yam sai khaina re ba gari sing ji pulak lai re ba hoy hawisi ayam mana kara wa jaga da leibi haje ayam bana lairse sige lairau mathak adage maram sidajam lai hoy maram lairau kata ani kana azam laire ado hai be aga outpost da de gari ta khambe aro ena tanthore hoy police sina moya ta thoi kei maram gini hage mendi moina phatanung da thola dinga nabanga moina moina tanthokne aduge moina du hai khoi de hawisi fawda kesu thokpa nungai ta pamdo thokti thokpa leibibra adu di lai jate hoy hawisi maru na driver se thengnai awab se kamai to thengna kai awab no leibi se nongsing chuba cha sing thong phangda khotaba ana ya yaw khopar yawbibra ana ya yaw khotpa yawi nongsing tara abnena cha ising thongpam se laike jummak ke na tabnena tel laga kholaga thongbe abna karai tno ya tabna karai no khanare ado aga manati tara se panati oire maram de nong ising ta abnena kai se thong jummak ke na tabnena ado koi driver sing ne ho haina na ko isaring khadu ati chiware taunare ba hoy starting thadokna ba starting khadu ati starting 5 ero ke hai batle hoy driver maram di sakar na excellent to lokhat bida awam yam te ko yengaga lairabnena ko starting ko laga lairoi ke hai batle driver sing na haina ri hoy hawisi kotugi economic blockade leibedugi oiduni ko pal laga leisi mane adu hai ba gari ye man bu ngakane man bu bana kane alu yauri tilau yauri thum bho mahi chele hoy alu mahi chen yaure thum mahi chen yaure dukana ngai pujala ko jo sakar gi sai tage karenta ngam dabra uthokpagi tini khoina driver me amna thamjari